ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯈꯟꯗꯨꯅ ꯈꯨꯠ ꯊꯥꯖꯔꯛꯄꯅꯤ꯫ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯑꯃꯗꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯂꯤꯌꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯏꯕꯪ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯐꯥꯎ ꯇꯥꯗ꯭ꯔꯕ ꯆꯤꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯎꯔꯤꯔꯩ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯖꯔꯤ꯫ ꯍꯩꯃꯥ, ꯀꯔꯤꯅꯦꯒꯦ ꯁꯤꯗꯤ? ꯏꯆꯤꯛ ꯍꯦꯛ ꯆꯤꯛꯑꯦꯃꯤ꯫ ꯕꯨꯠ ꯑꯩ ꯐꯥꯎ ꯀꯤꯁꯤꯜꯂꯛꯑꯦ꯫ ꯂꯝꯕꯤꯅꯦ ꯇꯧꯔꯤꯁꯤꯅꯅꯦ ꯀꯅꯥꯖꯤꯕ ꯑꯃꯠꯇ ꯍꯦꯛ ꯂꯥꯞꯇꯦꯗ꯫ ꯃꯗꯨꯒꯤ ꯉꯥꯆꯛ ꯃꯥꯟꯕꯗꯨꯅꯅꯦ ꯑꯩꯁꯦ ꯁ꯭ꯋꯥꯏꯗ ꯍꯦꯛ ꯇꯥꯍꯟꯗꯅꯕ꯫ ꯃꯤꯒꯤ ꯌꯨꯝꯂꯛꯇꯒ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯇꯝꯅꯗꯅ ꯅꯨꯡꯉꯥꯏꯔꯗꯝꯅꯦꯕ ꯑꯩꯁꯦ꯫ ꯊꯤꯕꯨꯗ꯭ꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯁ꯭ꯋꯥꯏꯗ ꯂꯩꯗꯅ ꯀꯅꯥꯖꯤꯕ ꯑꯃꯠꯇꯁꯨ ꯂꯥꯛꯇꯦ꯫ ꯑꯩ ꯉꯁꯤꯒꯤ ꯇꯝꯅꯍꯧꯗꯕ ꯇꯥꯔꯦ꯫ ꯑꯁꯣꯝꯒꯤ ꯈꯨꯟꯗꯨꯗ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯒꯦ꯫ ꯍꯩ ꯌꯥ! ꯑꯗꯨ ꯍꯥꯏꯗꯨꯅ ꯕꯨꯠ ꯎꯔꯤꯔꯩꯗꯣ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯦꯝꯕꯅ, ꯍꯥꯏꯁ, ꯀꯔꯤꯅꯣ ꯁꯥꯍꯨꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯀꯥꯡꯕꯨꯒꯤ ꯃꯅꯝ ꯑꯃ ꯏꯅꯝ ꯅꯝꯃꯤꯗ ꯑꯩꯕꯣ꯫ ꯀꯔꯥꯏꯗꯅꯣ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯑꯩꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯀꯅꯥꯅꯣ? ꯏꯐꯝꯃꯟꯒꯦ ꯊꯧꯔꯥꯡꯂꯤꯕ ꯀꯅꯥꯅꯣ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯕꯨꯠ ꯊꯦꯝꯕ ꯏꯇꯤꯛ ꯈꯪꯍꯟꯒꯦ꯫ ꯎꯔꯤꯔꯩ ꯊꯪꯅꯕꯒꯤ ꯈꯨꯜ ꯑꯗꯣꯝꯗ ꯑꯁꯨꯝ ꯄꯥꯏꯔꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨꯒꯤ ꯎꯁꯥ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯎꯔꯤꯔꯩꯅ, ꯑꯁ, ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ ꯄꯥꯏꯔꯛꯄꯁꯤꯗꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯡꯈ꯭ꯔꯦꯃꯤ ꯑꯩꯅ ꯄꯥꯏꯔꯛꯏꯁꯦ꯫ ꯑꯁ, ꯃꯇꯥ ꯆꯥꯔꯦꯗ꯫ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯇꯝꯅꯕꯁꯦ꯫ ꯑꯍꯧꯕꯁꯤꯗ ꯀꯞꯄꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯟꯅ ꯍꯦꯛꯇ ꯅꯣꯛꯁꯤꯜꯂꯒꯦ꯫ ꯊꯦꯝꯕꯅ, ꯏꯁ, ꯀꯔꯥꯏꯗꯅꯣ ꯅꯨꯄꯤꯁꯨ ꯃꯥꯟꯕ ꯅꯨꯄꯥꯁꯨ ꯃꯥꯟꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯗꯤ꯫ ꯑꯩꯒꯤ ꯏꯐꯝꯗꯤ ꯈꯪꯅ ꯈꯪꯅ ꯀꯔꯝꯕ ꯕꯨꯠ ꯂꯧꯒꯦꯠꯄꯤꯅꯣ? ꯑꯗꯨ ꯍꯥꯏꯗꯨꯅ ꯕꯨꯠ ꯊꯦꯝꯕ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗꯝꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯥꯏꯔꯛꯏ꯫ ꯎꯔꯤꯔꯩ ꯎꯊꯛꯇꯒꯤ, ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯀꯟꯅ ꯅꯣꯛꯇꯅ ꯇꯧꯔꯤꯁꯤꯕꯨ ꯀꯅꯥꯖꯤꯕ ꯑꯃꯠꯇ ꯕ꯭ꯔꯦꯛ ꯁꯣꯠ ꯂꯥꯎꯗꯦꯃꯤ꯫ ꯂꯣꯏ ꯁꯤꯔꯖꯥꯠꯂꯣ ꯁ꯭ꯋꯥꯏꯁꯦ? ꯑꯦ, ꯀꯅꯥꯅꯣ ꯑꯥꯗ ꯑꯃ ꯂꯥꯛꯏꯁꯤꯕꯣ? ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯩꯖꯕꯤ ꯁꯞꯇ꯭ꯔ ꯊꯥꯗꯨꯅ ꯀꯞꯄꯨ ꯀꯞꯄꯋꯣ ꯅꯣꯛꯄꯨ ꯅꯣꯛꯄꯋꯣ ꯇꯧꯗꯨꯅ ꯇꯝꯅꯔꯛꯏ꯫ ꯊꯦꯝꯕ ꯍꯟꯗꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯩꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯑꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯛꯄꯅꯤ꯫ ꯊꯦꯝꯕꯅ, ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯕꯨꯠ ꯅꯨꯆꯥ ꯑꯃ ꯂꯩꯍꯥꯎ ꯄꯥꯃꯦꯜ ꯊꯛꯁꯤꯗ ꯑꯁꯨꯛ ꯆꯪꯈꯣꯟꯅ ꯉꯥꯟꯊꯣꯏꯕꯁꯤꯗꯤ꯫ ꯕꯨꯠ ꯊꯦꯝꯕ ꯑꯩꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯉꯣꯜꯂꯤꯗ꯫ ꯎꯔꯤꯔꯩ ꯇꯥꯅꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯣ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯅꯨꯆꯥꯋꯣ, ꯁꯅꯥꯃꯤꯡꯂꯦꯟ ꯀꯔꯤꯕꯨ ꯀꯧꯕꯤꯕꯒꯦ? ꯅꯨꯆꯥ ꯅꯪꯕꯨ ꯎꯔꯨꯕꯗ ꯚꯨꯠ ꯃꯌꯨꯝ ꯊꯦꯝꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯉꯥꯎꯕ ꯀꯥꯎꯔꯦꯜꯒꯨꯝ ꯂꯛꯅ ꯐꯥꯅ ꯉꯝꯗ꯭ꯔꯦꯗꯣ꯫ ꯄꯥꯈꯪ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯔꯝꯃꯨꯗꯣ ꯅꯨꯆꯥ ꯆꯪꯈꯣꯟꯕꯤ꯫ ꯍꯩꯃꯥ, ꯀꯔꯤꯅꯦꯒꯦ ꯇꯝꯅꯕ ꯂꯥꯛꯑꯒ ꯁ꯭ꯋꯥꯏꯗ ꯅꯨꯡꯁꯤꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯏꯕꯁꯤꯕꯣ? ꯚꯨꯠ ꯅꯨꯄꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯍꯜꯂꯛꯏꯗ꯫ ꯏꯁ, ꯑꯥꯗꯒꯤ ꯈꯣꯡꯅꯦꯝ ꯚꯨꯠꯅꯥꯎ ꯃꯥꯟꯕꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ꯫ ꯃꯁꯛ ꯑꯁꯤꯒ ꯚꯨꯠ ꯍꯣꯃꯣ ꯍꯦꯛ ꯃꯥꯜꯂꯤꯈꯩ꯫ ꯀꯔꯤꯅꯣ ꯃꯥꯅ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯄꯩꯊꯣꯛꯏꯕꯁꯤꯗꯤ? ꯑꯩꯕꯨ ꯈꯣꯏꯗꯥꯗꯦ ꯇꯥꯛꯂꯤꯕ꯭ꯔꯥ? ꯏꯌꯥ, ꯅꯨꯄꯥ ꯃꯆꯥꯅꯤ, ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯥꯟꯅꯅꯤ꯫ ꯑꯣ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯅꯨꯆꯥ, ꯅꯪꯕꯨ ꯄꯥꯊꯧ ꯑꯩꯅ ꯆꯤꯡꯒꯣꯏꯔꯤꯕꯁꯤꯕꯨ ꯇꯔꯪ ꯃꯥꯂꯪꯗ ꯍꯥꯏꯕꯅꯤ ꯅꯤꯡꯂꯕ꯭ꯔꯥ? ꯆꯤꯡꯂꯧ ꯍꯦꯜꯂꯤ ꯑꯗꯨꯛꯁꯨ ꯄꯣꯡꯊꯣꯛꯀꯅꯨꯀꯣ꯫ ꯕꯨꯠ ꯑꯣꯏꯖꯔꯕꯁꯨ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯅꯨꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯅꯤ ꯀꯥꯎꯕꯤꯒꯅꯨꯗꯣ꯫ ꯅꯨꯆꯥ ꯅꯪꯕꯨ ꯁꯦꯟꯅꯖꯒꯦ, ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯁꯤ ꯀꯩꯗꯧꯕꯒꯦ? ꯎꯔꯤꯔꯩꯗꯣ ꯃꯆꯤꯡ ꯂꯥꯛꯏ꯫ ꯍꯩꯊꯦꯝꯕ ꯍꯩꯕ ꯕꯨꯠ ꯈꯣꯡꯅꯦꯝ, ꯅꯨꯆꯥ ꯃꯥꯡꯗ ꯊꯧꯅꯥ ꯐꯕ ꯁꯥꯕ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛꯅꯣ? ꯐꯖꯕꯗ ꯂꯝꯕꯥ ꯂꯩꯇꯕꯤ ꯕꯨꯠ ꯅꯨꯄꯤ ꯎꯔꯤꯔꯩ ꯑꯩꯅꯤ꯫ ꯅꯪꯒꯨꯝꯕ ꯈꯣꯡꯅꯦꯝꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕ ꯅꯇꯤꯛ ꯅꯠꯇꯦ꯫ ꯅꯪꯒ ꯃꯥꯟꯅꯕ ꯈꯣꯡꯅꯦꯝ ꯅꯨꯆꯥ ꯑꯃ ꯊꯤꯖꯔꯨꯁꯨ ꯑꯩꯒꯤ ꯃꯕꯨꯡꯉꯣꯗꯨꯗꯤ ꯅꯪꯒꯨꯝꯅ ꯈꯣꯡꯅꯦꯝ ꯑꯣꯏꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯥ ꯐꯕ, ꯋꯥꯡ ꯆꯥꯎꯕ, ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯑꯣꯏꯒꯗꯕꯅꯦ꯫
चलो चलो नंगी फिदा लेट्रे इया अईबु खोंगनेम हाय खंगनिदो थेंबा इति खंगनगे अदो हाइदुना थेंबा पाइसिनखि उरिरैगी नाक्ता अदुगा बुत अनिदो खनरकली उरिरै कोइलाउ लाउरी हो कना लेगे अहिबो मुक्ता कनबियो बुत नुपी उरिरै ऐगी इज्जतछे मचिगी बुत खोंगनेम सिना मांगहनगदौरे हो कना लेगे हो कदाइदा लेगे ऐगी बुत नुपा अहिबो मुक्ता कनबिरो लाओ मसिगी फट्रबो बुत खोंगनेम मसिगी मखुतगी इया मचों पक नाइदबा सारदना अइना करी तौख्रे नंगोंदा फिजी फावबो सोखिबा लेट्रे अदुगा इज्जत मांगहनगदौरे काई हे बुत नुपी तोंगंबे अइबु बुत लमचत नाइदबगो अताबदा खनख्रनि नंगदा हाटलगे ngasiदी असुमना बुत नुपा अनिदो कन्ना खनरी सोमदना तोंबै तुमलंबदगी इफिंग फिंगना होगलकलम्मी तोंबैना है ममा करिनो तारिबो मखोनजिबो कदाइदनो चौबीसो होगलकलम्मी मोय पाबोंग करी तौरे मंग फतबो मंगलब्रा है तादब्रनि नंगबो ऐ खक्तरने खोंजेल अमा ऐखोय पुख्रीरोमदगी अमुक तारइसिबो अदो हाइदुना तमिना मनाकों थांजेंदुना तारई चौबीना होय मोय पाबोंग तारे ऐसु करिनो कनानो अहिंगसिदा खतनरिबसिबो युमथंगनबगी युंगाव थीबा मंगोलजाव मतै मनाव ओइरे जालो नदी मशी मंगोलजाव मतै मनावगे मोय पाबोंग थोगलगे येंगलुसिरा थौमैदो चुखलो ऐ येंगलुगे चौबीना थौमै चुखतुना मपुरोइबदा पी तोंबैसु थौमैदो पाइदुना मंगोल तमना थोरकली चौबीसु मपुरोइबगी मतुंग इनरई सोमदा खतनरिबा अनिदुदी angam foidadnaduna adumak khatnari thembana हेरा बुत नुपी पेट लौबी नंगनेसु अइबु शितबा सारदना खंगनी बुत निंथौगी मनाक्तु चतुना वाकतुगनिदो उरिरैना बुत खोंगनेम नंगसु खंगनी इनिंथौदा सोइदना वाकतगनि ऐसु बुत नुपी ऐगी इज्जतपु करिसु येंगदना नुपी अमदा खुद हेक्तमक थाबा नंगबु चेरक पिहनगनी नपुंची चुपा तमनबा फंगदना कैसम संगदना सिंदुना थमनगनी असुमना बुत अनिमक्तु बुत निंथौगी मनाक्ता मागी थोकपा पाइनख्री तोंबैना ए करिनो ऐखोयगी लेहौ पांबीदगी पाइथोख्रिबा अनिसिबु उचेकलने चौबीना उचेकती मांदिदा मोय पाबो उचेकनबु असुमना चावगद्रने करिनो अदुदि मसिबु ए खोंजेलदुसु ताखिद्रनि करिनो तौरिबा मतौसिबो अस मोय पाबोंग चंगलसिलो मतमसे थेंगली इमुंगदा खनरुरसि सोमदना बुत अनिदो बुत निंथौगी मनाक्ता यौरकलम्मी उरिरै कपसिनादुना बुत निंथौगी मखोंगदा दुथारकलम्मी हे मपोइबुंगो ननाइगी अचुम्बा पुथोकपियो अरानबदा चेरक पिबियो बुत निंथौना हाय करी तौरबगेनि कोना कपु वादो हाना अमुक्ता मरिक चुंखो मपोइबुंगो तुसो लबी ननाइ ऐहाकी बुत नुपी अमा ओइबगी इज्जत पुंबा मसिगी बुत खोंगनेम सिना लौबिख्रे ननाइगी अचुम्बा पुथोकपियो निंथौ थेंबना इया मचों पक नाइदबी बुत नुपी तोंगंबे अइना कराइदा नंगी इज्जत लौखिबा लei खुदंबियो नत्रबदी नंग ngasi अइगी खुत्ता अनिरक सिजनि हे नंग मपोइबुंगो अइना हाइजरिबसे असेंगमा ngakतनि तो येंबियो खुदम हाइबाबो अदो हाइदुना ngasai mana lona mafi khara segai khibadu ulai बुत निंथौना यारे खमजिनख्रो थेंबदा मुक अनचेंदुना ओइ बुत नुपा नंगना करिगिनो बुत नुपी असिगी इज्जतपु करिसु लैतना मांगहले हारिबसे नरोल चोमु है थेंबना इनिंग थौइबुंगो ननाइ अहाक कनागुंबी अमत्तगी फिजिबु सोगलबा लैत्रे होय मसिगी बुत नुपी असि अहाकी थमोइना खोइदाजरुरे पामजरुरेदो अदुना खोइदाजै पामजै तमक फोंदोकजरुबनी लैरांग अमा सालबदी खोइमुंगंबा हाइबसे महौसानिदो इनिंगथौ अहाकना माबु खोइदाजरी यारनि मतागु अहाकपु तथीना चेरकलिबनी अहाकी ख्वाइदगी असाउबी खोंगनेम हाइबो हाइसे महाकनि इफमदा तत्तना सिजिनदुना चेरकलिबनी इनिंगथौ मदुदा अहाकसु साउनिंग मनख्रदुना महाकपु फुगे हाइना पासिलकपनी अदुदगी अइना फुद्रिगे मसिगी बुत नुपी तोंगंबिसिना
ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯃꯥꯟꯕ ꯃꯈꯨꯠ ꯑꯁꯤ ꯁꯥꯡꯗꯣꯔꯛꯇꯨꯅ ꯑꯩꯍꯥꯛꯄꯨ ꯐꯨꯔꯛꯄꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯕ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯃꯣꯝꯅ ꯐꯨꯏ ꯍꯥꯏꯕ ꯃꯤꯡꯆꯠꯇꯨ ꯊꯣꯛꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯑꯩꯍꯥꯛꯁꯨ ꯏꯁꯥ ꯉꯥꯛꯊꯣꯛꯆꯔꯨꯕ ꯈꯛꯇꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯕꯨꯠ ꯅꯨꯄꯤ ꯑꯁꯤꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯍꯥꯛꯄꯨ ꯊꯥꯖꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ꯫ ꯎꯔꯤꯔꯩ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯁꯤꯟꯅꯗꯨꯅ ꯕꯨꯠ ꯅꯤꯡꯊꯧ ꯑꯗꯨꯗ ꯏꯔꯥꯡ ꯇꯧꯁꯤꯟꯕ ꯃꯇꯧꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯄꯨꯝꯕ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯌꯦꯡꯕꯤꯌꯨ, ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯈꯤꯕꯒꯤ ꯃꯃꯤꯁꯦ ꯃꯍꯥꯛꯄꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯇꯝꯅꯕ ꯐꯪꯗꯅ ꯀꯩꯁꯨꯝ ꯁꯪꯗꯅ ꯅꯝꯁꯤꯟꯕꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯆꯥ ꯑꯣꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯌꯨꯒꯕ ꯏꯅꯤꯡꯊꯧ꯫ ꯊꯦꯝꯕꯅ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯔꯥꯟꯕ ꯉꯥꯡꯂꯤꯕꯗꯤ ꯃꯍꯥꯛꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯗꯅꯤ꯫ ꯑꯆꯨꯝ ꯑꯔꯥꯟ ꯃꯌꯦꯛ ꯁꯦꯡꯅ ꯊꯤꯗꯣꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯅꯤꯃꯛꯅ ꯒꯨꯟ ꯈꯪꯕ ꯉꯥꯛꯇꯅꯤ꯫ ꯇꯨꯃꯤꯟ ꯂꯩ, ꯃꯁꯤ ꯅꯈꯣꯏꯒꯤ ꯆꯤꯛꯅꯐꯝ ꯅꯠꯇꯦ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯨꯃꯤꯠ 5ꯅꯤ ꯀꯩꯁꯨꯝꯁꯪꯗ ꯇꯝꯅꯕ ꯐꯪꯗꯅ ꯊꯝꯂꯒꯅꯤ꯫ ꯑꯩꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯊꯝꯂꯤꯕꯁꯦ ꯇꯔꯥꯏꯅ ꯊꯝꯕ ꯅꯠꯇꯦ, ꯆꯥꯡꯌꯦꯡ ꯑꯃꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯕꯨꯠ ꯑꯗꯨꯅ ꯃꯥꯏꯊꯤꯔꯤꯕ ꯕꯨꯠ ꯑꯗꯨꯗ ꯆꯩꯖꯤꯡ 50ꯔꯛ ꯌꯩꯕ, ꯑꯗꯨꯒ ꯊꯥ 5ꯁꯨ ꯇꯝꯅꯕ ꯐꯪꯗꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯅꯈꯣꯏ ꯑꯅꯤ ꯌꯥꯖꯔꯕ꯭ꯔꯥ? ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯌꯥꯖꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯇꯧꯅꯤꯡꯕ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯍꯥꯛ ꯃꯗꯨꯗ ꯀꯔꯤꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯖꯔꯣꯏ꯫ ꯑꯩ ꯕꯨꯠ ꯅꯨꯄꯤ, ꯅꯍꯥꯛꯇꯤ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯎꯔꯤꯔꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯑꯔꯥꯟꯕꯅꯤ ꯅꯤꯡꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯁꯠ ꯈꯨꯝꯖꯤꯜꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯆꯤꯡꯅꯖꯕ ꯂꯩꯖꯗꯦ, ꯇꯧꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦꯀꯣ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯨꯠ ꯃꯅꯥꯏ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩ ꯕꯨꯠꯅꯥꯎ, ꯑꯅꯤꯁꯨ ꯄꯨꯁꯤꯟꯈ꯭ꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯑꯩꯍꯥꯛꯇ ꯅꯝꯅ ꯂꯥꯎ꯫ ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯤꯅ, ꯏꯆꯦ ꯊꯔꯣ, ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯈꯪꯗꯕ ꯑꯃ ꯇꯧꯏꯅꯦ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ ꯆꯥꯎꯕꯤ, ꯃꯊꯣꯡ ꯈꯪꯗꯕ ꯑꯃ ꯇꯧꯏꯕꯣ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨꯗꯅ꯫ ꯍꯣ, ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯀꯤ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯗꯨꯋꯥꯏꯗꯅꯤ ꯀꯔꯤꯅꯣ ꯃꯊꯣꯡ ꯈꯪꯗꯕ ꯃꯤ ꯑꯅꯤ ꯈꯠꯅꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ, ꯁꯨꯔꯨ ꯁꯨꯔꯨ ꯍꯦꯛ ꯅꯩꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯗꯩ ꯃꯄꯥꯁꯨ ꯈꯣꯟꯖꯦꯜꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯖꯥꯠꯅꯤ꯫ ꯃꯄꯥꯅ ꯑꯃꯨꯛ ꯑꯩ ꯍꯧꯗꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯁꯨꯝ ꯇꯨꯃꯤꯟ ꯇꯥꯔꯝꯃꯤ ꯏꯕꯥꯅꯤꯁꯨ꯫ ꯑꯗꯩ ꯑꯩꯅꯕꯨ ꯍꯥꯏꯌꯦ, ꯌꯨꯝ ꯊꯪꯅꯕꯒꯤ ꯌꯨꯉꯥꯎ ꯊꯤꯕ ꯃꯥꯡꯒꯣꯜꯖꯥꯎ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔ ꯖꯥꯠꯂꯥꯅ꯫ ꯁꯨꯝ ꯇꯥꯔꯛꯄꯗꯩꯗꯤ ꯈꯣꯟꯖꯦꯜꯗꯣ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯍꯤꯡꯁꯤꯗ ꯑꯁꯨꯛ ꯀꯟꯅ ꯈꯠꯅꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟꯅ ꯈꯟꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅꯅꯦ ꯃꯄꯥ ꯏꯕꯥꯅꯤꯗ ꯊꯣꯔꯛꯄꯅꯤ꯫ ꯏꯕꯥꯅꯤꯅ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛ ꯂꯩꯔꯝꯗꯕ꯫ ꯑꯗꯨꯒꯗꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯑꯣꯏꯅ ꯇꯥꯏ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯌꯦꯡꯉꯨꯕꯗꯗꯤ ꯀꯔꯤꯅꯣ ꯏꯆꯦ, ꯃꯤꯁꯨ ꯅꯠꯇꯦ ꯃꯤ, ꯎꯆꯦꯛꯃꯛꯁꯨ ꯃꯥꯟꯗꯦ꯫ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯁꯤꯗꯒꯤ ꯐ꯭ꯔꯛ ꯂꯥꯎꯅ ꯀꯔꯤꯅꯣ ꯑꯅꯤꯈꯛ ꯄꯥꯏꯊꯣꯛꯈ꯭ꯔꯤꯕ꯫ ꯎꯆꯦꯛꯇꯤ ꯅꯠꯇꯦꯀꯣ ꯏꯆꯦ, ꯑꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯔꯕꯅꯦ ꯑꯍꯤꯡꯗꯨꯗ꯫ ꯍꯩꯃꯥ ꯍꯩꯃꯥ, ꯀꯔꯤꯅꯣ ꯑꯗꯨꯗꯤ? ꯑꯁꯦꯡꯕꯃꯛꯂꯅꯤ ꯆꯥꯎꯕꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯥꯅꯦꯃꯤ ꯏꯆꯦ, ꯑꯁꯦꯡꯕꯅꯦꯃꯤ꯫ ꯊꯥꯖꯗ꯭ꯔꯒꯅ ꯅꯅꯥꯎꯄꯥꯗꯁꯨ ꯍꯪꯉꯣ, ꯑꯩꯅ ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦ꯫ ꯎꯆꯦꯛꯁꯨ ꯃꯥꯟꯗꯕ, ꯃꯤꯁꯨ ꯅꯠꯇꯕ, ꯑꯗꯨꯗꯤ ꯕꯨꯠ ꯄ꯭ꯔꯦꯠꯀ ꯑꯣꯏꯔ ꯖꯥꯠꯂꯣ? ꯊꯥꯏꯅꯅꯦ ꯅꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯂꯩꯍꯥꯎ ꯃꯅꯥꯛꯁꯦ ꯍꯥꯏꯅꯔꯝꯕꯅꯤꯅꯦ꯫ ꯏꯕꯦꯝꯃ, ꯂꯥꯏ ꯇꯤꯟꯒ ꯑꯝꯇ ꯌꯦꯡꯊꯣꯛ꯫ ꯏꯆꯦꯗꯤ ꯈꯔꯁꯨ ꯀꯤꯒꯜꯂꯤꯗꯣ꯫ ꯁꯨꯝꯕꯁꯦ ꯌꯥꯝ ꯇꯟꯖꯩꯗ ꯑꯩꯗꯤ꯫ ꯍꯣꯏ ꯏꯆꯦ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ, ꯑꯗꯣ ꯀꯅꯥꯗ ꯌꯦꯡꯗꯣꯏꯅꯣ? ꯑꯩꯗꯤ ꯃꯥꯏꯕꯤ ꯃꯥꯏꯕ ꯑꯈꯪꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯂꯩ ꯀꯩꯅꯣ꯫ ꯑꯩꯅ ꯈꯪꯕ ꯈꯨꯜ ꯊꯪꯅꯕꯒꯤ ꯑꯃꯥꯏꯕꯤ ꯑꯃ ꯂꯩꯌꯦ, ꯃꯥꯏꯕꯤ ꯊꯝꯕꯥꯂꯅ ꯃꯃꯤꯡ ꯁꯦꯀꯥꯛ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨ ꯈꯪꯗ꯭ꯔꯣ ꯅꯪꯕꯣ? ꯑꯣ, ꯑꯩꯗꯤ ꯈꯪꯗꯦꯅꯦ꯫ ꯑꯗꯨ ꯏꯆꯦ, ꯍꯌꯦꯡꯁꯦ ꯏꯆꯦꯒ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ꯫ ꯁꯪꯒꯗ꯭ꯔꯣ ꯏꯆꯦꯕꯣ? ꯍꯣꯏ, ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯆꯠꯂꯨꯁꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯂꯩꯍꯧꯕꯅꯤ, ꯃꯄꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ꯫ ꯍꯣ, ꯆꯠꯂꯦ ꯆꯠꯂꯦ ꯏꯆꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯎꯔꯤꯔꯩ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ꯫ ꯑꯁ, ꯑꯩꯁꯦ ꯀꯌꯥꯗ ꯐꯝꯂꯤꯕꯅꯣ? ꯇꯧꯁꯤꯟꯅꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ꯫ ꯃꯁꯤꯒꯤ ꯌꯨꯝꯀꯣꯛ ꯃꯥꯟꯕ ꯕꯨꯠ ꯅꯤꯡꯊꯧꯁꯦ ꯃꯤꯅ ꯀꯦꯁꯤꯟꯅꯔꯗꯤ ꯈꯤꯇꯁꯨ ꯇꯦꯊꯒꯦ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯤꯆꯪꯁꯨ ꯑꯃꯠꯇ ꯆꯪꯕꯤꯔꯛꯇꯦ ꯃꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯆꯩꯕꯨꯟ ꯆꯥꯗꯅ ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯅꯦꯝꯗꯨꯁꯨ ꯑꯆꯨꯝꯕ ꯉꯥꯡꯉꯤꯅꯤ ꯀꯥꯏꯅ ꯃꯁꯛꯇꯨꯒ ꯊꯥꯖꯅꯤꯡꯗ꯭ꯔꯥ? ꯐꯖꯈ꯭ꯔꯕꯤ ꯑꯩꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯀꯥꯏꯅ ꯁꯛꯇꯥꯃꯛꯅ ꯍꯪꯉꯣꯏ ꯁꯦꯝꯄꯥꯛ ꯍꯦꯛ ꯃꯥꯟꯈꯩ꯫
ꯑꯆꯨꯝꯕ ꯉꯥꯡꯕ ꯃꯍꯥꯚꯥꯔꯠꯀꯤ ꯌꯨꯙꯤꯁꯊꯤꯔꯁꯦ ꯃꯉꯥꯏꯔꯦꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯤꯑꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯉꯁꯥꯏꯒꯤ ꯕꯨꯠ ꯅꯥꯎꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯏꯁꯨ ꯃꯋꯥ ꯂꯧꯗꯦꯗ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯅꯥꯎꯗꯨ ꯀꯩꯁꯨꯝꯁꯪ ꯃꯄꯥꯟꯗꯒꯤ ꯂꯥꯎꯔꯛꯏ ꯍꯣꯏ ꯎꯔꯤꯔꯩ ꯍꯥꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯕꯨꯠꯅꯁꯨ ꯕꯨꯠꯇ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯕ꯭ꯔꯅꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯔꯣ ꯍꯌꯦꯡꯗꯩꯗꯤ ꯏꯅꯤꯡꯊꯧꯒꯤꯅꯦ ꯆꯥꯡꯌꯦꯡ ꯍꯧꯔꯗꯕꯅꯤꯍꯦ ꯆꯦꯛꯁꯤꯟꯖꯧ ꯎꯔꯤꯔꯩꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯕꯨꯠꯅꯥꯎ ꯀꯥꯏꯗꯩ ꯄꯣꯠꯁꯦꯝꯅꯣ ꯕꯨꯠ ꯑꯩꯅꯕꯣ ꯑꯗꯨ ꯕꯨꯠꯅꯥꯎ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯍꯥꯏꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒ ꯁꯣꯜꯂꯒ ꯍꯥꯟꯅ ꯇꯧꯈꯤꯕꯗꯣ ꯂꯣꯏ ꯌꯦꯡꯗꯣꯏꯔꯕ ꯅꯠꯇꯦ ꯑꯗꯨꯝ ꯌꯦꯡꯗꯧꯕꯗꯤ ꯑꯗꯣ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦꯗ ꯑꯩꯁꯨ ꯎꯔꯤꯔꯩ ꯋꯥꯈꯜꯗ ꯈꯟꯖꯩ ꯑꯣ ꯐꯔꯦꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯧꯅꯤꯡꯕ ꯇꯧꯖꯁꯅꯨ ꯀꯤꯕꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣꯅ ꯆꯥꯎꯕꯤꯕꯨ ꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯂꯝꯃꯤ ꯊꯝꯕꯥꯜ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤꯁꯦ ꯃꯍꯨ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯃꯐꯝꯅꯤ ꯅꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯃꯅꯝ ꯆꯦꯟꯕ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯑꯗꯣ ꯇꯔꯥꯏꯕ ꯅꯠꯇꯦꯅꯦ ꯌꯥꯟꯊꯠ ꯈꯣꯠꯇꯠꯀꯅꯨꯀꯣ ꯏꯕꯦꯝꯃ ꯑꯗꯨ ꯍꯦꯛ ꯌꯥꯟꯕꯗ ꯏꯃꯨꯡꯗ ꯗꯁꯥ ꯇꯥꯗꯧꯔꯤꯕꯅꯤ ꯂꯥꯏ ꯑꯃꯥꯡꯕ ꯑꯅꯤ ꯌꯦꯛꯅꯕꯒꯤꯅꯤ ꯅꯈꯣꯏꯅ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯔꯤꯕꯗꯣ ꯂꯥꯏꯅ ꯌꯥꯝꯅ ꯄꯥꯝꯕ ꯄꯥꯝꯃꯦꯜꯅꯤ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯀꯣ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯒꯅꯨ ꯑꯃꯥꯡꯕ ꯂꯥꯏ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯈꯥꯏꯗꯣꯛꯄꯤꯔꯒꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯏꯟꯗꯅꯕ ꯅꯃꯥꯅ ꯊꯕꯛ ꯇꯧꯕꯤꯔꯒꯦ ꯆꯥꯎꯕꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯄꯤꯌꯨ ꯀꯔꯤ ꯀꯔꯝ ꯇꯧꯒꯗꯕꯅꯣ ꯄꯨꯝꯕ ꯏꯃꯥꯅ ꯇꯥꯛꯄꯤꯌꯨꯗꯣ ꯊꯔꯣꯅꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯏꯃꯥ ꯏꯅꯥꯎ ꯑꯁꯤꯒꯤꯁꯦ ꯈꯔ ꯅꯥꯈꯩ ꯁꯦꯡꯅ ꯌꯦꯡꯕꯤꯌꯨꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯣ ꯊꯥꯏꯅꯗꯒꯤ ꯈꯔꯁꯨ ꯍꯥꯏꯅꯕ ꯃꯐꯝ ꯑꯣꯏꯔꯛꯄꯅꯤ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯗꯨꯁꯨ ꯃꯔꯥꯁꯤ ꯂꯩꯈ꯭ꯔꯕ ꯄꯨꯛꯅꯤꯡꯁꯤ ꯆꯤꯡꯁꯤꯟꯕꯗꯧꯅ ꯃꯅꯥꯛꯇꯗ ꯂꯩꯅꯤꯡꯕ ꯑꯃ ꯐꯥꯎꯕꯅꯤ ꯎꯕꯗ ꯇꯧꯒꯅꯤ ꯂꯥꯏ ꯏꯟꯕ ꯄꯥꯃꯦꯜꯒꯤ ꯃꯍꯧꯁꯥꯅꯤ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯏꯆꯥꯁꯥ ꯐꯠꯇꯕ ꯑꯌꯦꯠꯄꯗꯨꯗꯤ ꯅꯃꯥ ꯑꯩꯅ ꯏꯟꯊꯤꯅ ꯁꯦꯡꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯆꯥꯎꯕꯤꯁꯨ ꯋꯥꯈꯜ ꯁꯦꯡꯗꯣꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯔꯤ ꯇꯣꯝꯕꯩꯅ ꯐꯔꯦ ꯑꯗꯨꯝ ꯌꯦꯡꯊꯣꯛꯄ ꯀꯔꯝ ꯀꯥꯟꯗ ꯁꯦꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗꯤ ꯇꯧꯒꯅꯤ ꯍꯥꯏ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯁꯤ ꯍꯥꯏꯔꯛꯏ ꯄꯣꯠꯆꯪꯗꯣ ꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛ ꯆꯠꯄꯗ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯂꯣ ꯐꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯕꯨꯠ ꯅꯤꯡꯊꯧꯅ ꯎꯔꯤꯔꯩ ꯑꯃꯗꯤ ꯊꯦꯝꯕꯕꯨ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯝꯃꯤ ꯕꯨꯠ ꯅꯤꯡꯊꯧꯅ ꯇꯥꯎ ꯅꯈꯣꯏ ꯑꯅꯤꯃꯛ ꯕꯨꯠ ꯅꯤꯡꯊꯧ ꯑꯩꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯈꯣꯏꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕ ꯊꯥꯕꯤꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯈꯤꯕ ꯆꯩꯔꯥꯛꯇꯣ ꯀꯥꯎꯗꯦꯗꯅ ꯊꯦꯝꯕꯅ ꯀꯥꯎꯖꯗꯦ ꯅꯤꯡꯊꯧ ꯇꯥꯛꯄꯤꯁꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯥꯏꯕꯤ ꯈꯨꯂꯦꯟ ꯍꯥꯏꯕ ꯈꯨꯜ ꯑꯗꯨ ꯐꯥꯎ ꯇꯝꯅ ꯆꯠꯂꯨꯒꯗꯕꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯑꯩꯒꯤ ꯏꯁꯥꯏ ꯀꯣꯂꯔꯁꯤꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯜ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯄꯥꯃꯦꯜ ꯑꯃ ꯍꯧꯕꯅꯤ ꯑꯆꯝꯕ ꯄꯥꯃꯦꯜ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯂꯩꯍꯥꯎ ꯑꯃ ꯍꯦꯛꯂꯛꯂꯒ ꯑꯩꯉꯣꯟꯗ ꯀꯠꯀꯗꯕꯅꯤ ꯑꯍꯥꯟꯕ ꯀꯠꯆꯕ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯑꯁꯤꯒꯤ ꯑꯉꯝꯕ ꯁꯛꯀꯗꯕꯅꯤ ꯎꯔꯤꯔꯩꯅ ꯐꯒꯅꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯏꯗꯨꯅ ꯍꯣꯠꯇꯅ ꯄꯥꯏꯈ꯭ꯔꯦ ꯊꯦꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯕꯨꯠ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯣꯏꯔꯝꯂꯝꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯇꯧꯗꯨꯅ ꯇꯣꯝꯕꯩ ꯑꯃꯗꯤ ꯆꯥꯎꯕꯤꯒ ꯂꯣꯏꯅꯅ ꯂꯥꯏ ꯀꯟꯅ ꯈꯣꯏꯔꯝꯂꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯃꯅꯥꯛꯇꯨꯗ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯁꯤꯒꯤ ꯂꯪꯂꯥ ꯑꯁꯤ ꯄꯥꯏꯔꯣ ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯂꯪꯂꯥ ꯑꯁꯤ ꯄꯥꯏ ꯁꯦ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯟꯅ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯁꯤꯗ ꯌꯦꯠꯂꯛꯎ ꯅꯪꯅ ꯂꯪꯂꯥ ꯑꯃ ꯌꯦꯠꯄ ꯂꯣꯏꯕꯒ ꯕꯦꯝꯃ ꯅꯪ ꯑꯃꯨꯛ ꯌꯦꯠꯀꯗꯕꯅꯤ 3ꯂꯛ ꯌꯦꯠꯂꯛꯎ ꯌꯦꯡꯉꯣꯏ ꯑꯗꯨꯒꯅꯦ ꯋꯥ ꯉꯥꯡꯉꯛꯄ ꯌꯥꯗꯦꯀꯣ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯇꯣꯝꯕꯩ ꯑꯃꯗꯤ ꯆꯥꯎꯕꯤ ꯄꯨꯟꯅ ꯐꯒꯅꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯧꯔꯣ ꯑꯩꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯔꯛꯂꯗꯕꯅꯤ ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯐ ꯐꯠꯇ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯆꯪꯕ ꯉꯝꯗꯅꯕ ꯂꯥꯏ ꯈꯣꯏꯔꯝꯂꯝꯃꯤ ꯎꯔꯤꯔꯩ ꯑꯁꯨꯝ ꯄꯥꯏꯔꯛꯄꯗ ꯌꯥꯏꯕꯤ ꯈꯨꯂꯦꯟ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨꯕꯨ ꯊꯤꯔꯛꯂꯝꯃꯤ
ꯑꯁ ꯀꯗꯥꯏꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎꯅꯣ ꯈꯪꯗꯦꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯏꯔꯛꯄꯁꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯂꯩꯍꯥꯎ ꯑꯗꯨꯒ ꯃꯥꯟꯅꯕ ꯑꯃꯠꯇꯁꯨ ꯎꯗꯦꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄꯗ ꯇꯣꯝꯕꯩ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯂꯩꯍꯥꯎ ꯑꯗꯨ ꯎꯔꯤ ꯑꯣ ꯍꯩꯃ ꯍꯩꯃ ꯑꯥꯗ ꯂꯩꯔꯤꯅꯦ ꯅꯨꯡꯉꯥꯏꯖꯩ ꯑꯩꯍꯥꯛꯇꯤ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯂꯅꯤꯗꯣ ꯂꯩꯖꯅꯤꯡꯗꯦ ꯃꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯃꯅꯝꯅ ꯏꯅꯝ ꯅꯝꯊꯤꯈꯩ ꯁꯥꯏꯖꯤꯟ ꯁꯌꯥꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯂꯩꯍꯩꯗ꯭ꯔꯦ ꯄꯦꯟꯖꯔꯦ ꯄꯦꯟꯖꯔꯦ ꯃꯗꯨꯒꯤ ꯑꯆꯨꯝꯕ ꯆꯠꯄ ꯁꯥꯕ ꯈꯣꯡꯅꯦꯝ ꯑꯗꯨꯗꯤ ꯆꯩꯗꯨꯝ ꯆꯥꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯖꯕ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯈꯣꯡꯅꯦꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯈꯟꯅꯈꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯅꯤꯅ ꯑꯦ ꯀꯔꯤꯅꯣ ꯄꯥꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ ꯍꯩꯃ ꯍꯩꯃ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯗꯅꯕ ꯇꯧꯔꯝꯂꯦꯗꯅ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯤ ꯂꯩꯍꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯍꯦꯛꯄ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯈꯜꯂꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯎꯔꯤꯔꯩꯗꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯎꯔꯤꯔꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯦꯝꯕꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯗꯨꯅ ꯍꯥꯟꯅ ꯍꯦꯛꯈ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯩꯕꯨ ꯑꯁ ꯀꯝꯗꯧꯅꯤ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯂꯩꯍꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯟꯅꯕ ꯇꯧꯏ ꯏꯌꯥ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯂꯔꯣꯏꯅ ꯃꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯁꯨꯝꯅ ꯊꯦꯝꯕꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯕꯨꯠ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯅꯤ ꯎꯔꯤꯔꯩꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯍꯥꯛ ꯌꯧꯖꯔꯛꯂꯦ ꯍꯣꯏ ꯕꯨꯠ ꯅꯨꯄꯤ ꯅꯍꯥꯛ ꯌꯧꯔꯛꯂꯕ꯭ꯔꯥ ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯅ ꯍꯥꯜꯂꯕꯅꯤꯅ ꯂꯩꯗꯈꯣ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯄꯥꯎ ꯇꯥꯈꯤꯒꯦꯗꯣ ꯎꯔꯤꯔꯩ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯐꯒꯅꯤ ꯅꯤꯡꯊꯧ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯦꯝꯕꯁꯨ ꯌꯧꯔꯛꯂꯤ ꯕꯨꯠ ꯅꯤꯡꯊꯧꯕꯨ ꯈꯣꯏꯔꯝꯖꯩ ꯍꯣꯏ ꯕꯨꯠ ꯅꯨꯄꯥ ꯌꯧꯔꯛꯂꯕ꯭ꯔꯥ ꯊꯦꯝꯕ ꯏꯇꯨꯛ ꯇꯨꯛꯊꯅ ꯈꯨꯝꯂꯛꯏ ꯌꯧꯖꯔꯛꯂꯤ ꯅꯤꯡꯊꯧ ꯍꯣꯏ ꯕꯨꯠ ꯅꯨꯄꯤ ꯕꯨꯠ ꯅꯨꯄꯥ ꯅꯈꯣꯏꯅ ꯌꯥꯏꯕꯤ ꯈꯨꯂꯦꯟꯗꯒꯤ ꯍꯦꯛꯂꯛꯄ ꯂꯩꯍꯥꯎ ꯂꯩꯔꯦꯜ ꯑꯗꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯠꯆꯔꯨꯍꯦ ꯎꯔꯤꯔꯩ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯨꯠ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛꯂꯛꯄ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨ ꯀꯜꯂꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯀꯣꯛꯊꯛ ꯑꯁꯤꯗ ꯊꯥꯡꯒꯠꯆꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯥꯡꯊꯣꯛꯆꯔꯤ ꯃꯁꯤꯗ ꯂꯩꯖꯔꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨ ꯊꯦꯝꯕ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯉꯥꯛꯄ ꯉꯝꯖꯗ꯭ꯔꯤ ꯃꯒꯨꯟ ꯆꯥꯎꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯣ ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯈꯨꯠꯁꯥ ꯇꯔꯥ ꯑꯁꯤꯗ ꯁꯣꯛꯄ ꯐꯥꯎ ꯉꯝꯖꯗ꯭ꯔꯤ ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯅꯅꯥꯏꯕꯨ ꯏꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕꯤꯔꯣ ꯎꯔꯤꯔꯩ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯕꯨꯠ ꯅꯤꯡꯊꯧ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯕꯨꯠ ꯅꯤꯡꯊꯧꯅ ꯏꯌꯥ ꯂꯝꯀꯦꯠꯄ ꯕꯨꯠ ꯅꯤꯡꯊꯧ ꯑꯩꯒꯤ ꯌꯥꯊꯪꯕꯨ ꯇꯔꯥꯏꯅ ꯃꯥꯡꯍꯟꯕ ꯈꯪꯒꯅꯤꯗꯣ ꯕꯨꯠ ꯅꯤꯡꯊꯧ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯑꯗꯨꯒ ꯕꯨꯠꯅꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯕꯨꯠꯅꯥꯎ ꯂꯝꯀꯦꯠꯄ ꯂꯝꯀꯦꯠꯄꯤꯁꯤꯡꯗ ꯌꯦꯟꯅꯕ ꯁꯦꯝꯕ ꯊꯋꯥꯏ ꯃꯩꯅꯝ ꯆꯩꯁꯥꯡ 50 ꯄꯨꯔꯛꯎ ꯊꯤꯜꯂꯕꯅꯤ ꯊꯦꯝꯕ ꯀꯔꯤꯁꯨ ꯍꯥꯏꯖꯗ ꯃꯄꯤ ꯇꯥꯅ ꯀꯨꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏ ꯕꯨꯠ ꯅꯨꯄꯤ ꯂꯥꯎ ꯅꯍꯥꯛꯀꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯣ ꯕꯨꯠ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯅꯥꯞꯄꯗ ꯆꯤꯟꯖꯔꯨ ꯂꯥꯎ ꯎꯔꯤꯔꯩ ꯈꯠ ꯇꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯥꯛꯀꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨ ꯕꯨꯠ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯥꯞꯄꯗ ꯆꯦꯜꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯊꯥꯕꯤꯔꯣꯗꯣ ꯕꯨꯠ ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯂꯝꯀꯦꯠꯄꯤ ꯋꯥꯔꯛꯇꯕꯤ ꯕꯨꯠ ꯅꯨꯄꯤ ꯎꯔꯤꯔꯩ ꯈꯪꯅ ꯆꯣꯡꯈꯠꯂꯒ ꯄꯥꯏꯊꯣꯔꯛꯏ ꯊꯦꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯕꯨꯠ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯆꯩꯔꯥꯛ ꯐꯪꯒꯗꯕꯗꯤ ꯕꯨꯠ ꯅꯨꯄꯤꯅ ꯍꯛꯅꯤ ꯂꯧꯅꯝꯕꯤ ꯆꯤꯟꯊꯤꯕꯤ ꯈꯪꯒꯅꯤꯗꯣ ꯁꯔꯤꯁꯨ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯁꯤꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯌꯥꯏꯕꯤ ꯈꯨꯂꯦꯟꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨ ꯅꯠꯇꯦꯗꯅ ꯕꯨꯠ ꯅꯤꯡꯊꯧ ꯑꯩꯍꯥꯛꯃꯛꯇ ꯅꯝꯊꯥꯛ ꯇꯧꯕ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯅꯣꯔꯣꯛ ꯌꯧꯅꯤ ꯈꯪꯖꯧꯍꯦ ꯅꯔꯣꯟ ꯆꯨꯕ ꯕꯨꯠ ꯅꯨꯄꯤ ꯀꯔꯥꯏꯗꯒꯤ ꯄꯨꯔꯛꯂꯤꯕ ꯂꯩꯍꯥꯎꯅꯣ ꯃꯁꯤ ꯂꯧꯅꯝꯕꯤ ꯕꯨꯠ ꯅꯨꯄꯤ ꯎꯔꯤꯔꯩ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯅꯣꯔꯣꯛꯇꯗꯗꯤ ꯌꯧꯍꯟꯕꯤꯒꯅꯨ ꯑꯩꯍꯥꯛ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯖꯒꯦ ꯅꯅꯥꯏꯅ ꯂꯪꯖꯈꯤꯕ ꯏꯄꯥ ꯄꯨꯝꯕ ꯀꯣꯛꯄꯤꯌꯨꯅꯦ ꯉꯥꯛꯄꯤ ꯍꯩꯕ ꯏꯅꯤꯡꯊꯧ ꯍꯥꯏꯖꯧꯍꯦ ꯂꯧꯅꯝꯕꯤ ꯅꯍꯥꯛꯅ ꯉꯁꯤ ꯐꯥꯎꯁꯤꯗ ꯂꯪꯖꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯖꯒꯗꯕꯅꯤ ꯅꯊꯃꯣꯏ ꯁꯦꯡꯗꯣꯛꯂꯕꯗꯤ ꯅꯄꯥ ꯄꯨꯝꯕ ꯀꯣꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯄꯨꯝꯅꯃꯛ ꯍꯥꯏꯖꯒꯦ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ ꯃꯁꯤꯒꯤ ꯕꯨꯠ ꯅꯨꯄꯥ ꯊꯦꯝꯕ ꯍꯥꯏꯕ ꯑꯁꯤꯒ ꯑꯩꯒ ꯈꯠꯅꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯏꯅꯤꯡꯊꯧ
nanay aihakna �ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯁꯤ ꯌꯥꯏꯕꯤ ꯈꯨꯟꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨ ꯅꯠꯇꯦ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨꯗꯤ ꯕꯨꯠ ꯑꯩꯈꯣꯏꯅ ꯍꯦꯛꯂꯨꯕ ꯉꯝꯂꯔꯣꯏ ꯑꯆꯝꯕ ꯄꯥꯃꯦꯜ ꯅꯠꯇꯕꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯆꯪꯕ ꯉꯝꯗꯅꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯉꯥꯛꯁꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯏꯁꯥꯏꯀꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯁꯤꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯨꯔꯛꯄꯅꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯥꯟꯖꯔꯤ ꯏꯅꯤꯡꯊꯧ ꯃꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯅꯍꯥꯛꯅ ꯂꯪꯖꯈꯤꯕꯁꯤꯡ ꯑꯗꯣ ꯏꯅꯤꯡꯊꯧ ꯂꯣꯏꯖꯗꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯇꯪꯗꯤ ꯍꯥꯏꯂꯝꯀꯦꯠꯄꯤ ꯅꯍꯥꯛ ꯅꯣꯔꯣꯛ ꯌꯧꯒꯦꯔꯥ ꯅꯍꯥꯛꯅ ꯂꯪꯖꯈꯤꯕ ꯄꯨꯝꯕ ꯑꯩꯍꯥꯛꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯅꯍꯥꯛꯀꯤ ꯅꯔꯥ ꯅꯁꯥꯅ ꯌꯥꯖꯗꯨꯅ ꯄꯨꯝꯅꯃꯛ ꯍꯥꯏꯒꯗꯕꯅꯤ ꯃꯌꯥꯝ ꯇꯥꯅꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯔꯥꯟ ꯄꯨꯝꯕ ꯅꯁꯥꯅ ꯌꯥꯖꯗ꯭ꯔꯕꯗꯤ ꯅꯣꯔꯣꯛ ꯌꯧꯒꯅꯤ ꯈꯪꯖꯧꯍꯦ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯎꯄꯥꯏꯅꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯎꯔꯤꯔꯩ ꯑꯃꯨꯛ ꯍꯦꯟꯅ ꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯔꯛꯏ ꯎꯔꯤꯔꯩ ꯍꯥꯏꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯩꯍꯥꯛꯁꯦ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ ꯑꯩꯍꯥꯛ ꯑꯃꯣꯝ ꯅꯠꯇꯦ ꯂꯥꯕꯅꯤ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯎꯔꯦꯝꯕ ꯀꯧꯖꯩ ꯑꯩꯍꯥꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯔꯛꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧ ꯃꯑꯣꯡ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯅꯗꯤ ꯑꯩꯅ ꯑꯁꯨꯝ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯔꯛꯇꯦ ꯑꯁꯨꯝ ꯇꯧꯒꯅꯨ ꯍꯥꯏꯅꯁꯨ ꯑꯩꯕꯨ ꯀꯌꯥꯔꯛ ꯐꯨꯖꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯁꯦ ꯍꯣꯡꯗꯣꯛꯄꯗꯤ ꯉꯝꯈꯤꯗꯦ ꯉꯁꯤꯁꯨ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯅ ꯅꯣꯡꯃꯗꯤ ꯑꯩꯍꯥꯛ ꯂꯩꯀꯥꯏꯒꯤ ꯏꯇꯥꯔꯣꯏꯁꯤꯡꯒ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯈꯤ ꯅꯨꯄꯤ ꯁꯥꯗꯨꯅ ꯑꯩꯅ ꯅꯨꯄꯤ ꯁꯥꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯨꯗ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅ ꯄꯥꯈꯪꯁꯤꯡꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤ ꯑꯩ ꯃꯨꯟꯅꯕꯗ ꯄꯥꯈꯪ ꯀꯌꯥ ꯐꯨꯗꯠꯅꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯍꯥꯛꯇꯛꯀꯤ ꯊꯥꯕꯜ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ ꯇꯨꯝꯗꯨꯅ ꯂꯩꯍꯧꯕ ꯄꯥꯕꯁꯨ ꯊꯥꯕꯜ ꯃꯐꯝꯗ ꯃꯤ ꯈꯠꯅꯕ ꯇꯥꯕꯗꯒꯤ ꯂꯥꯛꯈꯤ ꯑꯩꯒꯤ ꯋꯥꯊꯣꯛꯀꯤ ꯑꯣꯏꯔꯝꯕꯗ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯐꯤ ꯃꯨꯟꯗꯨꯅ ꯑꯩꯕꯨ ꯐꯨ ꯆꯩꯗꯨꯅ ꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯍꯤꯡ ꯆꯨꯞꯄ ꯄꯥꯕꯅ ꯑꯩꯕꯨ ꯄꯨꯟꯗꯨꯅ ꯄꯨꯏ ꯏꯃꯥꯁꯨ ꯌꯥꯝ ꯀꯞꯄꯤ ꯏꯃꯥꯕꯨꯁꯨ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯄꯥꯕꯗꯣ ꯋꯥꯔꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯄꯨꯜꯂꯤꯕ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯏ ꯏꯃꯥ ꯏꯆꯥ ꯉꯥꯏꯍꯥꯛꯇꯤ ꯀꯞꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯃꯥ ꯊꯣꯛꯈꯤꯕꯒꯤ ꯇꯟꯖꯥ ꯂꯧꯗꯨꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯑꯄꯪꯕ ꯋꯥꯈꯜꯁꯤꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯑꯩꯍꯥꯛ ꯏꯇꯣꯝꯇ ꯊꯧꯔꯤ ꯌꯥꯟꯖꯗꯨꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕꯅꯦ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯎꯔꯤꯔꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯎꯔꯤꯔꯩ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯗ꯭ꯔꯕ ꯕꯨꯠ ꯑꯣꯏꯔꯕ ꯑꯩꯁꯦ ꯍꯤꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅ ꯑꯩꯍꯥꯛ ꯏꯅꯤꯡꯇꯝꯈꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯍꯥꯛ ꯅꯨꯄꯤ ꯑꯃꯅꯤ ꯈꯟꯖꯗꯨꯅ ꯅꯨꯄꯤ ꯑꯃꯒꯨꯝ ꯂꯩꯔꯤꯕꯅꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯕꯁꯨ ꯎꯔꯨꯗ꯭ꯔꯕ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯕ ꯃꯆꯥꯅꯣ ꯑꯩꯍꯥꯛꯇꯤ ꯅꯣꯔꯣꯛꯇ ꯐꯥꯎꯕ ꯆꯠꯅꯐꯝ ꯂꯩꯇ꯭ꯔꯕꯅꯦ ꯑꯗꯨ ꯍꯥꯏꯗꯨꯅ ꯎꯔꯤꯔꯩ ꯃꯈꯥ ꯇꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯊꯦꯝꯕ ꯎꯔꯤꯔꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯎꯔꯤꯔꯩ ꯃꯁꯤꯗꯤ ꯅꯍꯥꯛꯀꯤ ꯅꯔꯥ ꯅꯠꯇꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕ ꯅꯪꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯌꯥꯗ ꯄꯥꯝꯖꯔꯨꯔꯤꯕ ꯃꯗꯣ ꯅꯍꯥꯛꯀꯤ ꯅꯔꯥ ꯅꯠꯇꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯄꯣꯛꯄꯤꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯖꯗꯕ ꯄꯥꯝꯗꯕ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯆꯩ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯆꯥ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕꯒꯤ ꯑꯗꯨꯛ ꯁꯥꯎꯕꯅꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯅ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯅ ꯅꯨꯄꯥ ꯑꯣꯏꯕ ꯄꯥꯝꯖꯕ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯜꯅꯤ ꯈꯟꯗꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯇꯨꯍꯠꯄꯤꯕ ꯇꯧꯔꯣꯏꯗꯕꯅꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯇꯨꯍꯠꯄꯤꯕ ꯍꯥꯏꯕꯁꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯑꯁꯤꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯃꯗꯨꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯒꯗꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ
ꯆꯥꯎꯈꯠꯄ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯕꯨꯠ ꯅꯤꯡꯊꯧ ꯅꯣꯛꯂꯗꯨꯅ ꯄꯦꯜꯂꯤꯍꯦ ꯊꯦꯝꯕ ꯏꯕꯣ, ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜ ꯑꯁꯦꯡꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯔꯨꯕ ꯄꯨꯛꯆꯦꯜ ꯍꯥꯏꯕꯗꯣ꯫ ꯕꯨꯠ ꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯅ ꯄꯦꯜꯂꯦꯍꯦ꯫ ꯅꯍꯥꯛꯀꯨꯝꯕ ꯃꯤꯑꯣꯏꯕ ꯀꯌꯥ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯎꯔꯤꯔꯩ, ꯅꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯗꯣꯛꯂꯕꯅꯤꯅ ꯅꯍꯥꯛꯄꯨꯁꯨ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯊꯥꯕꯤꯔꯒꯗꯕꯅꯤ ꯊꯦꯝꯕꯒ ꯄꯨꯟꯅ꯫ ꯑꯩꯍꯥꯛꯇꯤ ꯅꯤꯡꯊꯧꯅꯤ, ꯅꯍꯥꯛꯀꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯑꯩꯍꯥꯛꯇꯤ ꯈꯪꯂꯤ ꯎꯔꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯃꯛꯄ ꯄꯨꯛꯆꯦꯜ ꯑꯗꯨꯇꯕꯨ ꯁꯦꯡꯗꯣꯛꯀꯦ ꯈꯟꯗꯨꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯗꯃꯛ ꯇꯧꯖꯒꯅꯤ꯫ ꯑꯃꯛꯄ ꯑꯔꯥꯟꯕ ꯍꯥꯏꯕꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯆꯔꯤ ꯃꯄꯨ ꯏꯕꯨꯡꯉꯣ꯫